अहानबदा मरोइबा पाउसिंग पिजरे इम्फाल जिरिबाम लंबीदा चटपा पेट्रोलियम प्रोडक्ट पुबा गाड़ी सिंगना इलीगल टैक्स ओइना चहिदा लुपा करोड़ कुनिथोइगा लाख कुंथ्रागा निथोइ थिरि हाइना कंसोर्टियम ऑफ मणिपुर पेट्रोलियम प्रोडक्ट ट्रांसपोर्टर फेटर्निटीना प्राइम मिनिस्टर नरेंद्र मोदी दा अइबा चे थादुना खंगख्रे कोकोमी अमसुंग यूएनसी गे मिहुत सिंगा चीफ मिनिस्टर नोंथोंबम बिरेनगा उनादुना तोंगान तोंगान बहिरम सिंगा परि सनख्रे चाही अमा हेलकलबा इराक असिन लोशिनबगे चप चाब रोड मैप अमा लेंगांग पाइखतपगी ममी तादिबा असे यामना लाइबक थिबनि हाइना हानगी डिप्यूटी चीफ मिनिस्टर के खागमना फुंदरकले असम की कसार डिस्ट्रिक्ट सिक्योरिटी फोर्स का खुथोकनबदा मणिपुरदगी अमा यावना मारला लोक अमगी लानी अहुम लेखिद्रे डीएम यूनिवर्सिटी की महरोई सिंगना तालिबा डिमांड असे लेंगांगना थबक ओथोक्ट्रबदे नेशनल इशू ओइनब खोंथांग पाइखलगनी हाइना एनएसयूआई की नेशनल जनरल सेक्रेटरी मोहम्मद कबीर अहमदना फुंदुरकले अमदे खुरखुलदा कुकी सिंह कुमथरकलगा मैतै की लौ परि तरे निपान लौ उसिंदुना लेगै मरी लेनबसिंगना अथुबदा मीटिंग चंबियो हाइना खुरखुल ग्राम पंचायत की प्रधान इरंगबम सांजना फोंदुरकले खुरमजरे टाइम्स ऑफ मणिपुर पिजबा निमिदांगी पाउ मीटिंग तारपुन मखो दयापति सेंजम तरांग नोकचरे हौजु पाउ सनोंना पिजरे इम्फाल जिरिबाम नेशनल हाईवे दा पेट्रोलियम प्रोडक्ट पुबा गाड़ी सिंगदा एक्सटोर्शन चथरिबा असे थिंगनबा मतिक चाबा सिक्योरिटी पिबियो हाइना कंसोर्टियम ऑफ मणिपुर पेट्रोलियम प्रोडक्ट ट्रांसपोर्टर फेटर्निटीना प्राइम मिनिस्टर नरेंद्र मोदी दा अइबा चेरोल अमा थाख्रे चेरोल अदुदा आईआईपीसीएल डीलर्स एसोसिएशन मणिपुर की कन्वीनर अंगोम बोबी ऑल मणिपुर पेट्रोलियम प्रोडक्ट ट्रांसपोर्टर एसोसिएशन की सेक्रेटरी डब्ल्यू सोमोकांता ऑल मणिपुर भारत पेट्रोलियम डीलर्स कम ट्रांसपोर्टर एसोसिएशन की सेक्रेटरी आर के प्रकाश नायारा इनर्जी डीलर्स एसोसिएशन मणिपुर की सेक्रेटरी एच प्रेमजित अमदे ऑल मणिपुर ब्लॉक एलपीजी ट्रांसपोर्टर एसोसिएशन की जनरल सेक्रेटरी केएस जोदन खुदेक पिरे चेरोल अदुना हाई मणिपुर असे माइकई मरीदा चिंगना क्वेश्चन स्टेट ओइबना इम्फाल जिरिबाम अमसुंग इम्फाल दिमापुर हाईवे असिना स्टेट असेगी लाइफलाइन ओइदे अदुबु नेशनल हाईवे सिंग असिदा एक्सटोर्शन चथबा अमदे मणिपुर थोकलिबा इरांग असिदा मरम ओइरगा मणिपुर चादा तरागी चांग इन्फ्लेशन थोहले पुमनमक असिन लाक्षिनबा होनबदा मणिपुर लेंगांगना सीआरपीएफ के स्कॉट कन्वॉय सिंग डिप्लॉय तौरे अदुबु सेक्यूरिटी असिन मतिक चादबना मरम ओइरगा ट्रांसपोर्टर सिंगना खुदोंग चादबा कया मायोकनरे लोगी वांगमदा खुलाई पाइबा लूप सिंगना ट्रांसपोर्टर सिंगदगे खोंगटलिबा सेल असे अदुकी मतिक चावे ट्रांसपोर्टर सिंगना राउंड ट्रिप अमदा लुपा लिसिंग तरुक चनी फाव थिरे हाइरिबा सेंफम असे मतम मतंगी मतुंग इन हेंगलकले नेशनल हाईवे असिदा नोंबदा टैंकर चाम गया खैरोम चेले मसिना ताकपदे नोंबदा इलीगल टैक्स ओइना लुपा लाख 9,50,000 थिरी हाइबने मसिना था अमदा लुपा करोड़ अमा लाख 43 अदुगा चहिदा लुपा करोड़ 19 लाख 19 लीगल टैक्स ओइना थिरे सेंफम असे पीद्रबदे नेशनल हाईवे दा मथौ तौरिबा टैंकर सिंगे मिंगसल थुगाइबा नुंगना थोमजिनबा यावना मखल मखा कयागी का हेनबा थौंग कया चथरे पेट्रोलियम कंपनी सिंगना ट्रांसपोर्टेशन चार्ज हेंगतबा यादबना मरम ओइरगा सेंफम असे ट्रांसपोर्टर सिंगे लनाई फ्रुट खाउतगी चले मणिपुर हौजिक ओरिबा फिबम अमदे लंबी थोंग फत्तबना मरम ओइरगा ट्रांसपोर्टर सिंगना था अमदे ट्रिप अनिदगी हेना चटपा गमसिलक्ट्रे मरम असिना सेंफम असी पाइदुना इमुंग पुनबो होनरिबा सिंग वाबना खम थेंगले मसिगी मथक्ता पेट्रोलियम प्रोडक्ट पुरीबा गाड़ी सिंगदा कुकी खुलाई पाइबा सिंगना थेंखांग कयारक हना अटैक चथरखिबा लेख्रबने मरम अदुना हिरम असिगा मरी लेना गवर्नमेंट ऑफ इंडिया ना लखनबुम तोपा एक्शन लखुपियो हौजिक ओरिबा फिबम असिदा पलमसिंग असे पुथोक पुसिन तौबा हाइबसे अचौबा रिस्क अमा ओइबना मरी लेनबा सिंगना लखनबुम तोपा एक्शन लखुत्रबदि चाही असिगी ऑगस्ट अमदगे पेट्रोलियम प्रोडक्ट पुरीबा गाड़ी सिंग मथौ तौबा लेपन नतना अतोपा पांबै अमता लेके हाइनसु चेरोल अदुना मखा तारे
Coordinating Committee on Manipur Integrity, Kokomi Amasung United Naga Council UNC gi mihut singa ngase Chief Minister Nong Thombam Biren ga unaduna tongan bihiram kaya da wari sanakre Chief Minister Nong Thombam Biren na social media da thatorakpa post amada bahagna hai Kokomi Amasung UNC gi mihut singa unaduna wari sanaba aduda Kangchup Khuldage Marangin Mecha Koba Amatamthina Hatkiba Thogdok Amaga Mari Lainana Nakal Anigi Marakta Yamna Kumna Wari Sanake Loinana Laibak Tiba Thogdok Adugi Warushin Ama Kokomi Amasung UNC gi Matengna Yanama Purapa Ngamkre Mihat Aduda Jenabam Yui Amasu Fabaga Loinana Jenaribam Yui Kuding Magfagatuna Logi Matung in a Terak Pina Bokonari Hainaso Chief Minister Report Asinamakatare Presna Fangba Atopa Pau Amagi Matung in a day Laikidrabam Yui Adugi Naknaba Mi Amada Lenga ke thabak ama pibaga loinana lupa lakh taragi excretia lenga na piragani haide Chahi ama helaklaba irang asil loisindabagi chap chaba roadmap ama lenga na paikhatpagi mami tajriba ase yamna laibak thibani haina hanagi deputy chief minister ke khangamna phongdorokli Wafam asing ase Paumi Kharaga Congress Working Committee CWC ge members oiriba hanagi deputy chief minister gai khangam ga mahaki mayumda unakhiba amada mahakna phondokhibane Manipur khida laiba mahaki mayumda unakhiba aduda hawjek tholiba irang asigi mathangna palladuna gai khangamna hai hawjek lamdam masida tholiba irang ase chahi ama helaklaba fawba loishinabage chap chaba roadmap amadi action plan amata paketpage mami tadrim ase yamna laibak thiba amane laingana tholiba irang ase Asigi responsibility lauba amadi irang asin lakshinaba singthaningai oiba thabak sing pangthokpagi mahutta atopa singda mara sijinbagi thawong chathadun leide phibam asida laingang na irang asi athubada loishingani haibagi mami uba phangtri laingak asina mathau taba sing pangthokpagi mahutta mamangi congress ki laingak to onchindun leide laingak ase tunghanbigi laingak ka chak manare Mamay makok samnadaba maong baril tadaba lenga ki thawong ase hongdok khaningi state asida tangai fadana changba polam sing pusilakliba asina lamdam ase mahoksagi fibumda hanjilagle tangdu leitaba purakle haibi yaroi handak leader of opposition Rahul Gandhi na Manipur lakib adu aikoina thagatfam thoe mahaki Manipur khongchat adu lana uhanna bo khonari ase yamna leibak macha tadaba amani haina mahangna makha takhe dugumba roadmap amadi action plan se udaba thengos thengna asiba makhai jam thabak ko chathari mado mathang chathara kanda thengna akoi losinba yanana honna jari haibagi madugi wakhalon hagadra madugi mami ta da badau ubse masi laibak yam thibani lawe adigi mathakta responsibility se masi on to wa haidi accept of him hutta Masi kani hakari haine blame game sanaraga excuses mayama piraga masi thabak ona pangthokna da honna da masi dairiba situation se yam thuna loisingani haibagi mami do koi fu ngamda badong tore hajani adige hairu ragana handagi government hairu ragana congress government tung hanna chakpa anh làm cho hai khi mà nga mà mình tung hành bi đi khang đi sakar tung hành bi sakar đi khang đi và tôi hành đắc cái sakar tung hành bi cái sakar ta đấy và đây là aman nga như chúng tôi blame game sang nó lấy bớt bớt tôi biết được phải hay bớt cái hàng tham gia cái Hawjik lamdam masida thokliba irang ase mahoksagi fibamda purakna balamdi gi matangna palladuna kai khangamna hai Hawjik lamdam masida thokliba irang ase mahoksagi fibamda purakna ba khonabada lengak noisingna pukchel sengna thabak pangtokba mathau thai lengak pairiba minister amadi MLA sing amatoina kokjung sinaduna irang ase mahoksagi fibamda hanjilakna ba khonaba change makok thongba sengge marakta hana afaba mari sangbatba mathau thai makok thongba sengna afaba mari leiraba matung miyanggi marakta afaba mari lakani Tangdu laitaba purakba haibase luchingba singdagi horakadabane kumja inglising mga chamapan marifutara humdoi da thokiba naga amadi kuki gi irang aduda matam adugi lengak paibe yauriba naga amadi kuki gi MLA singna punna irang adu lakshinaba amatoina kana honake adubu hawjik lamdam masida thokliba irang asidadi asiguma khongthak asi paikhatba ude nakal animaki luchingba sing punsinnadrabade kadam namiyamna tinagane Masini yamna maru oiriba ase maram asina nakal animaki luchingba sing kok chungsinaduna irang ase mahoksagi fibamda hanjilakna ba kholaba mathau tai Manipur gi apunba saktam kaihandanaba lamdam asida khundaminariba kanglo furup sina puna khodaminase haina mahangna makha takhe Paliba sarkar sina ihan handaga sincere
sincere and kari hagade honesty and sincere thamoi sengna thabak se paikhat pasem mathau changi hai ko adu hikse tawri pot ase double speak man amada ma high tawba masimati santi praktaba ya de determination. It is a sign of lack of determination and commitment chakagi and commitment amati determination se political will power se khara laita badong ure hai thamjani I am the jikse maduki santi prakada se mayam confidence restore to changi ko hojikti honorable minister MLA se ruling party minister MLA sing power Mr. Cabinet Pamin Nadre, Assembly Pamin Nadre, Party meeting the Pamin Nadre, a so idea how na Karapase, Masi Live of Tiva. Razag confidence, Paleva Sakata, later Vadona don't say, Masi Live of Tiva Mani. Assam ki Kasar district ta security force ka khuthokna bada Manipur da ki amai yauna marla holof amagi lan ahum lekidre. Presna fangba pa amagi matung ina thodok ase Assam amasung Mizoram gi border da leiba Buban Hills sa thokibani. Kasar district police ki SP Tomal Mahatana luchingba team amana Dalai Ganga Nagar dagi lalhoba ahum khulai ga kona na fakhe. Lalhoba ahum aduna khulai sing adu autoriso amada hapdaga puraklambani. Khulai ga kona na faraba miyoi ahum adude Assam ki Lakipur district ki manung chana leiba ke Bethel Bubangkhal Dilkus dagi Lalungawi Mar Jahi Kunmathoi apokpa Laremsang Mar ke Bethel Bubangkhal Dilkus dagi Lalbikung Mar Jahi Kunchaga Hundoi apokpa Lal Thebal Mar amade Manipur ki Churachandpur district ke Tipaimuk subdivision ki manung chana leiba Senwal Lailak dagi Joshua Jahi Kunchaga manga apokpa Chiang Mingthang ni haide Makoi ahum dagi AK-47 rifle ama single barrel rifle ama amade pistol ama fagat pangamkhe Makoi ahum wahang pong chathabada lahlalup asigi miyoi khara Buban Hills ta leiri haiba khangma ngambadagi mafam aduda makoi ahum puraga chatke mafam adu yawba matamda hanadagi lumduna leiramba lahlauba singna security force tamna nongmai kapsilakpadagi security force nasu handuna nongmai kapkhe Security force na Harakhiba lalhauba ahum ado bulletproof vest amasung helmet ublabasu nongmai na panbadagi sokhe asokwa ahum ado khonglai thuna sonai PIC da pukatuna laikat nanaba honakhe adum oinamak asokpagi fibam adu lusilakpadagi SMCI Silchar da refer tawkhe mafam adu yorokpada doctor singna makoi ahumak thawai yaudaba hakchang oina purakle haina declare tawki haide khud thokna bagi thodok adu da police personnel ahumsu asok apandang badagi SMCI Silchar da pukatuna laikanakhe khud thokna diba mafam adu chingnung amade asokpa umang oibana madugi khudong chaban lauraga lalhauba taruk tareti nathokuna cheki haide makha tana security force na mafam adu da thiba hombagi thabak chathabada AK assault rifle ama kapa yariba maru khara apade nongmai marugi tokning khara su recover taw ngamkhe thodok asigi matang da police na makha tana thiba hombagi thabak chathari haina so pau asina makha chare Nakal Amaromda Thodok Asika Mari Lainana microvlogging site X da Assam Chief Minister Himanta Biswa Sarmana Thagalakpa post amana hai ngasi ayu angan bada Kasar police ka khud thokna bada Mar Lalholuf amagi lami ahum laikidre laikidaba sing ado Assam amasung yumthangnana leiriba Manipur da kine makoi dagi police na AK rifle ani yauna rifle ahum amade pistol ama phagat pangamde haide DM University ki Mahiroi Singna Taliba demand ase lengang na thabak to onthok trapade national issue oinaba khongthang paikhalagani haina NSUI ge National General Secretary Muhammad Kabir Ahmad na phongdorle wafam ase DM University ki Mahiroi Singna tongan ba demand kaya tawduna di thangwai banda leiba ima panthoibi community hall chathari bachara henbagi khongjang adu sabat palakpada mahakna phongdokibane Chara henbagi khongjang adu da saruk yaraduna National Students Union of India NSUI ge National General Secretary Kabir Ahmad na paumi singda hai DM University ki Mahiroi singna regular vice chancellor registrar amade mathau taba non teaching staff sing thambiyo haina taliba demand ase maram chaba amane Mahiroi singna taliba demand ase lengang athubada thabak to onthokna ba tharang tobiyo natrabade DM University ki wathok ase national issue oinaba NSUI Manipur state na mathau taba khongthang sing paikat ba hurakane Madugi damak NSUI ge National in charge amade National President na press meet ama pangtok na bokonarakane Housing oriba DM University ki fibam ase maming khaktamak ngaide University asina semester exam matam chana pangtok tabang madamna taruk suba semester gi Mahiroi sing aduki matik ning makaide Mahiroi sing gi punsi kanna kona bada thenglabasu thengna lengak asina masak thopa khongthang lokat kadabani haina Kabir na makha chana phungdokhe
ngasi National Student Union of India gi maikai dagi state asina tabidrabasing government asina tabidrabadi center da National Student Union of India gi head office ta Kanyakumar NSY national in charge amasung national president Barun Chaudhary ga loinana tanaraga national da su press conference tamdana gi request tawjakre national issue amasu ohenna gi damakta karigumba sarkar asina chapsaba athuna step lobby da sing thoglabadi haibagi discussion asi koi hunger strike chathariba Satra isini now singasu discussion tawjakre ayaki afildi Manipur da leiriba guardian sing amasung satra sing punamak apunba oina thengnasi ngasi khakinate suron ke adale horadaba university asibu mapung phana chalai nangai mapung phaba university ma oinangai damakta khongjang asi hanbal laitana thengnaminasi haibasi thamjari Chara henbagi khongjang aduda saruk yakhiba NSUI Manipur State ki Vice President J Langon bana hai autonomous oina leiraga mathau tawgadaba university ase karigidambak ningthina chalaiba ngamjibano khudong chaba kharagidambak legislature singna university asida khud thingjilabra haibase achawa wahang amane maramdi hojik fawbada mahairui singna chaliba demand asege oithokpa yaba khongthang amata paikatba ude university asige mahairui singna governor unabada ahongba amadi soidana laklagani hayeng fawbada ngaibiu haina governor na thamlakiba wafam aikhoishu tare Karigumba ahongba amata laktrabadi state asida leiriba mahairigi lupsinga tanatuna kari khongtang paket kadagi haibigi matangda khanaba hauragani haina langon bana makha takhe DMU की autonomous ओइजगदब body से अखोई लेबाकी अखोई legislature पार्टी मखैसिना पासिलब्रा अखोई मोइसे लोइना कंट्रोल तौरब्रा मोइसे इंटरफियर तौरब्रा हाइबगी क्वेश्चन दुनेबा हुजे अखोइदा लाइसे करिगिनो DMC माना autonomous ओइना वर्क तौब ngamजुसे हाइबनेबा गवर्नर दा अखोई चे पिसिलुबा अखोई DMU की साटसिंगना हाइबदा हयेंग बाउदा आइदि करिगुंबा अचौबा मोइगी फीडबैक अमदि पिरकनेना हाइबगी थाजबदि पिरए हाइ अदुबु हयेंग भाउबदा पिरक्तबा तारगदि अखोई NSY गसु अतोपा अखोई लेरिबा सात्र संस्थान मैम तानजरगा सिगी मखा तारक स्टेप अहेनबा अखोई सात्रगी दमकता अखोई करी तौबा याय है पोतो अखोई कुपना नेजरगा अखोई हयेंग सिबाउगी अखोइना येंजरगा अखोई मखा ताबा स्टेप मैम लखोनबगी अखोई तैयारी दा लेरी हाइबसे आई मीडिया गी सिनाउगी थ्रू दा गी थमजरी खुरखुल दा कुकी सिंह कुमथरकलगा मैटे की लौ परि तारे निपान लौ उसिंदुना लेदे मरी लेनबा सिंगना अथुबदा मिडेंग चंहौद्रबदी तुंगदा अकाइबा कया लाकद्रा हाइबगी चिंगनबा लेरे हाइना खुरखुल ग्राम पंचायत की प्रधान इरेंगबम सांजना फोंदुरुकले वाफम सिंगा से संगमाई असेंबली कॉन्स्टिट्यूएंसी के मनुंग चन लेबा 38 खुरखुल विलेज के मखा लेकाइदा फंबा वाकन मिफम अमदा मांगना फोंदोखिबने लौमी सिंगी पिफम थोपा सेंफम पिथोकपियो लौमी सिंगी पुंसी कल्लु कुकी सिंगना मैतेगी लौ उबा यानिंगते इरांग असिना मरम ओइरगा लौ उबा याद्रबा लौमी सिंगी तमक लेंगांगना सैंक्शन तौख्रबा सेंफम अथुबदा फंगनबियो हाइबेना चिंगबा प्ले कार्ड कया पाइदुना तथाकिबा वाकन मिफम अदुदा खुरखुल ग्राम पंचायत की प्रधान सांतना हाई खुरखुल ग्राम पंचायत न कोनबा युमथोंग चामगा तरागी अपुनबा लौ परे चाद्रेट रोम असे इरांग असिना मरम ओइरगा अयाम लौसिंग उबा यादना लेरिबने लौ उबा यादना लेरिबा लौमी सिंग असिगिदमक मरी लेनबा डिपार्टमेंट अमदे लेंगांगना कंपेंसेशन पीगनी हाइना लाउथोकलमा सेंफम सिंग अथुबा मतमदा पिथोकपियो चीफ मिनिस्टर नसु लौमी मियामगी अवाबसे अमुतंग कोखनबियो मसिगी मथक चा खुखुलदा लेबा मैटेगी लौ परि तारे निपान अमसो कुकी सिंगना कुमथरगा लौ उसिंदुना लेदे मसिसु लेंगाकी माइकेदगी अथुबदा मिडेंग चंगबिदुना अथिंगबा पिबियो असिगुंबा कुकी सिंगना मथोंग हुक्तबा थवोंग असे मखाताना असुम चथरकलबदी मतम खरगी मतुंगदा चिंखोंग चिंयादा मैटेगी लौफम अमता लेबा ngamlaroi कुकी सिंगना लोइना लौसिन खरगनी हाइबगी नुंगनांगबु वाफम जो महांग थमलखे हुजी लेरिबा अखोइगी खुरखुनगी एरिया सिदा कुकी सिंगना कुमथरअगांदा अखोइगी लौ परि तरे निपान मखोइना तुखोतोक्सलगा अखोइगी पतादा लेजरिबा लबुक हाइतारे अखोइगी मितैगी असिदा मखोइना लौ पांचलकपसे यारगदि अखोइगी सिक्युरिटी सिंग मतिक चाबा थाबिरंगांदा मैतैना उबा यानबा औता सिलन बियोना हाइजनिंगी अखोइगी लौमिंगक्ता ओइबनिना लेरिबा अखोइगी प्रजा सिंगसिदि अदुना यारगदि मखोइगी फमुमथु पिसासिदि अथुबमदं पिथोपिरंगांदा मखोइगी खिदंग वाजरिबसि कोकनबा सरकारगी अमदि डिपार्टमेंटगी माइगैदगी पिबियोना हाइजरि ngasi wakat mifam aduga mari leidana khurkhul makha lekai khaidem nimala kobi khunja amana hai irang asina maram oiraga lau ubai yadana jingkhong jingya da leiriba lomi singda lengang na pigani hairiba senfam sing hoju fawa pibitana leide
lau uraga madudagi fanglakpa senfam kharaduna imung manung purambado hojikti lausu uba yadrabanina nongmongi fibam sokchinlakle maram aduna lengang athubada pifam thokpa senfam sing adu pitokpiyo asok wana ringai talak asida ching mathaktage kuki sing kumtharaklaga maitei gi laufam da yamna usit thawaidaba moongda fongna lau usilakle masisu lengang matam chana mideng changhodaba tarabade matam kharagi matungda maitei gi laufam sing ase kuki gi laufam ni hailakloi hainingai liti haina mangna phongdokhe अखोइने हिंगिजे लानगी मखोंजु ओइ अदुगी मथक्ता लानगी चैथेंग फंगिगे मथक्सि कुकीना मो अखोइगी लौ मो उसिले थमो याम सुए सेंगना हारगा असोकि मति अखोइबु उसित्रे अदुगी मथक्ता अखोइगी सरकार पालिबसिना कायमते येंगबिदना बीजेपी सरकार जे असेंगब तौवे हैने अखोइ याम थिना गाइजबने अदुबु मोइना ngasi करेंबाव मियेंग जंगबिरक्तबजे याम थिना वारोवे लौमीबु कंखटकदबनि लौमीबु रेस्पेक्ट थंबिगदबनि अदुगी मथक्ता लौमीबु नमथरगा होनाबिरगदि सिमि अखोइना सुद्रगदि पृथ्वीजिदा लैरिबा अचोसांग फमनाइबसिंग जे करि जारा हिंदैनो हाइबसे मा हाइनिंगेबा Justice Nongmai Kapam Kotishore now Manipur Ahanba Supreme Court ke judge soine appoint torokpada Manipur ke Governor Anusha Wike amasung Chief Minister Nongthoman Pirena thagatpa phondurukle Governor Anusha Wike na social media da thagatlakpa post amana hai Justice Nongmai Kapam Kotishore now Supreme Court ke judge amang oina mahaki mathau mapung phana pangthokpa ngamduna achumba wire sing phanghanba ngambu oirisanu haina yaifa paujul pirakle Panba Yabadi, Justice Nongmai Kapam Kotishore, Kumja Englishing Machamapan, Humfugi Mars Amada, Uripok Torang Bomleka the Puke. Mahak Kumja Englishing Machamapan, Marifutarukta, Bar Council of Delhi, the Advocate Oina Enroll Toke. Tungda Bar Council of Assam, Nagaland, Meghalaya, Manipur, Tripura, Mizoram, Arunachal Pradesh, Amadi, Sikkim the transfer Toke. Justice Nongmai Kapam Kotishore, Kumja Englishing Nation at Nipangi, Mars Kuntraga Mathoida, Gawhaji High Court Senior Advocate Oina, designate Toke. Mahak Kumja English Nation at Taraga Mathogi, October Taraga Terita, Gawhaji High Court ki Edison Judge Oina, Wasak Loki Amadi, Kumja English Nation at Taraga Nitwigi Namber Tarita, Gawhaji High Court ki Judge Oike. Tungda Kumja English Nation at Taraga Humdogi, Mars Kul Humdoida, High Court of Manipur Judge Oina, appoint Toroke. High Court of Manipur Judge K, Thaupuram Labamachung Kumja, English Nation at Taraga Nipangi, October Taraga Mathoida, Gawhaji High Court transfer Toroke. Amarom that Justice Nongmai Kapam Kotishore bo Manipur Ahanba Supreme Court ke judge hablakiba ase Manipur gi oina chawthok chaningai ge mikup amani haina Chief Minister Nongthoman Birena nungaiba phondurukle Hiramasi ge matang da Chief Minister Nongthoman Birena social media ge platform ama oiniba mahaki X account thagalakpa post amana hai Justice Kotishore now fangliba lemjaningai oiraba fida asina Manipur ge miyam aduki matik chawthok chaba faholle Masida sunatana Justice Kotishore now fangliba minjat ase lamdam asigi puwari da yamna masak thokpa ama oina lehawrakane Supreme Court ke judge ama oina Justice Kotishore ge thabak thauram pumnamak mai pakpa oirisanu haina Chief Minister Nongthoman Bireni post asina yaifa paujul pirakle Islam lining chatpa singi senglaba tha Muharram na lakpada Chief Minister Nongthoman Birena yaifa paujul pirakle Chief Minister na social media da thadorakpa yaifa paujul pibagi post amana hai senglaba Muharram na lakpada state asigi miyam da yaifa paujul pire Muharram na lakpaga iroinana aikoi khudingmakna tangdu laitana nuksi chanana leminana ba khona bakan loinana afapa tungnam chatki lambi ama sema kamba pinabipa oirasanu haide Manipur da thokliba irang asiga mari lainana sahitya gi lamda thabak tawriba lamdam asigi aiba aibi sing thauna laina thorakpagi matam oire haina langthabal assembly constituency gi MLA Karam Shyamna phongdorakle wafam asinga se Manipur Press Club ki Loktak Hall da Naharo Sahitya Premi Samiti Imphal na silaga pangthokpa Writers Day amade Manipur Culture gi matang na pangthokpa symposium da mahang na phongdokhibade thauram aduda MLA Karam Shyamna hai Tha Taraga Mari Helaba Irang Asika Mari Lainana, Aikoi Masal Marakta, Ngangna Ribakaya Ase, relief camps in the Changfam Doriba inmates in a Pelamloy. Manipur the Toliba Irang Asiki Nung the Cheliba Ichel Ase, Arubipum Amad Lady. Manipur Tuaiba Pamba, Amazon Kanba Pamba, Anik Marakta Toliban Lad Ase Aside, Line a Kanba Yarak tray. Lainga Kakta the Itopagi Mahut Lamdam Asi Aikoi and Ngaktuna Aikoi future Sam the Bohanaka Dabane, Toliba Irang Asika Mari Lainana, Lamdam Asi politician Amade, intellectual singer Ichang Tauna, Ngang Sakpa Kaya Equina Tare, Adubu Sahitya Gilam the Lady Bat Lamdam Asiki Aiba Aibi Singer, Tauna Lane Ngang Bade, Toyokna Tata Bagum Tawe, Aiba Aibi Kayana, Pauchi sing the Iduna, Fondok Padi Yarongani Adubo, Housing Oriba Fibam Asida de Miam Maraka Toropagi Patampude, Aikoi Amato Ina.
Punduna masak thokpa poram ama yatminaba mathau tabra khali haina MLA Karam Shyamna maka chana phongdokhe Naharol Sahitya Premi Samiti Imphal President Nauribam Indramani na thoram mapu oiraga pangthokiba thoram aduda wakhal chefong haina mingthonba magazine amasu release tawkhe loina na chahi asigi oina Writer of the Year Lifetime Achievement Award na Professor Nomaitim Tombida lanthokhe Alaman singna summa kona ma sagal ada thamma kanda in the power nungai jaba adi ma the power ko nungsi jaba sumai to kana doctor se akoi ijam ki kabi angal ki wero angal ki dimoti amadi kin ko koi aduga se korapon job ki wero kendra sing du ki MLA sing du na Maina, saya tahu basing segi importance. Saya tahu basing ni reproduction kalau mesti high tu lalu nanti. Kau kibai jas, saya aku nak putus na. Masih mirror dah, kangen isi saya tahu itu macam sih kangen dia. Ojek orang iba, kau kerabat, untuk orang tu macam segi orang pun macam saya tahu basing segi yakin dia. Aduh ngasih nanti tahu jadi bawa kuina. Alam sing supuin tahu berpesa, singa tahu berpana ya roy. Aini kami tinggal dia. Aduh aini tahu jero tahu kimai di. Aini panggil anak saya. Marak thana Bremolom nese. Times of Manipurtom TVG News Anchor khara lauzagani thawai yawba singna thasigi kunfawbugi manungda isa gi resume Tom TVG office ta thajin birau experience lairaba anchor singdana henna kudong chaba pizagani akupa marol kawasam laikai da leiba Tom TVG office dage khangbiba yagani Break ki matungda mayamutaram nokchare makataba pausing pijare Laimaram High School Relief Camp tan lairiba singna handicraft ki polam sing makatana sanaba amade fisa concept sanaba kitamak oinam ACG MLA rengbam nalingina GIC tara amade selgi mateng pangkhrei changbang khongjat aduga mari lainana MLA rengbam nalingina hai Laimaram High School Relief Camp tan lairiba inmate singna saba firol amade kauna gi pothok sing asit leptana leigani Lenga ki maikai dagi so polam sing asin leigani maram aduna pochai saban loiraga yonfam leiti haibigi awab adu leidaroi Manipur lenga na inmate sing senthok lambi kharadang oirabasu leihanne ba hodariba asibo saugat poina ngasi gi tengbang asi pibani haike Thabak suning ngai no ningai leitabani kauna gi polam sisalon sa tauriba kuding maksi aikoi sarkar gi saite gi di lobodi lakani aikoi gi relief camp ta sariba Pochai singasi ama boiro kudingmak adubu ngasi si aina thengnajaba aiga ngasi unajaba sida araiba phangba kharasi aina su mayamgi kaino tawbo aina ai laujagani haidana ai honajari aduga mo aikoi gi phi sabase mi kudingmak ki phisa konsi pirakanda aikoi saba ngamdringai gi maraksida karino aikoina ahiba tawge na tawbayaba thabuk singdo koi gi kay kauna gi thawak se sadana ngasi maksu mayam puthoi singam basu leina haibidi sini sa singi naw singna sigum masi tawraga aikoi laklaba nangaba adugumba lanfam ama oibanina haiba tare adugumba phibam ama oibanina aikoi hona minaraga hingna bo hona minasi haiba pham sisu thamjari Tengbang piba aduga mari lainana Laimaram High School Relief Camp ke inmate amana hai Irang asina madam oiraga lanjanarak laba sina sufam nofam khangdana leiram adu kohan biba amade matam gi oiba tungan ba tengbang kaya pirapa asigi damak thagali haina phongdorake Laimaram waroi jingi Relief Camp gi ilmet singda akhoi gi oinam kendra gi mingoina panjarabada nalini isena akhoi gi damak ne haidana akhoi phisa kol thamnana bagi damakta tinbal tara pipirakpa aduga akhoi kauna lona na bagi damakta su senpham bibiramba adagi akhoina hana ko lejariba sisu isena su dum tilla sida su bibirai aduga akhoi phi sajariba si akhoi phi asaba su isena ngasi lobiba adagi di kauna ronba bek su isena lobiba si akhoi Laimaram Government High School Relief Camp da leiriba ilmet singi mahut sinjaraga aina isebu ngamkhai leitana thagatpa phongdokjari
Manipur Pradesh Congress Committee ki President su Oriba Wangkhem Assembly Constituency ki MLA Kaisam Mega Chandra amasong One Home Foundation of Wangkhem Kendra anina khusamnaraga Corporate Social Responsibility CSR Initiative ki makhada Oil India Limited na support tawraga Unit of Science and Education and Development UNICEF amasong IIT Kanpur na ahal oirabal sing na protein iron amadi vitamin na chungbagi health kit sing Hayan Labok Upper Primary School Lampakta pangthokpa thawram amadi intokhrei Hauram aduda Wangkhem ACG MLA K Mega Chandra athoiba pichunglen Wangkhem Block Congress Committee ki President Haji Keramat Ali na Hauram mapu aduga UNICEF IIT Kanpur ki Chief Advisor Muhammad Altaf Khan Chingbana athoiba michunglen sing oina saru yakhe athoiba michunglen ni warol piraduna MLA K Mega Chandra na hai ahal oirabal sing hakchang kankhatna lehanna bagi pandamda protein iron amadi vitamin na chungba health kit sing ase hayan labuki chahi humfugi matakta leiba ahal nupa nupi khudimakta UNICEF amasong IIT Kanpur na yanthokpane health kit sing ase Wangkhem ACG manungda leiba ahal khudimakta yanthokane handaki nonglai nungshit amasong lena asok apan nang handuna awa ana taraba hayan labukta hana khudong chawa piduna ngasidagi yanthokba hobane masigi su matakta angang singi boy kolom amade atai polam kaya su yanthoknaba thawrang tawre haina Phongdokpa ka loina na UNICEF amasong IIT Kanpur bo MLA K Mega Chandra thagatpa phongdokke ngasigi thawram aduda hayan labuk khulgi ahal oiraba oirabi nupa nupi puna chamaga taraga nipan da nupa lising ani ani tonggi oigadaba health kit sing hentokhe Kendra sida leiriba tei tei jaga singi halaman su loina yengeni aduga hayan labuk sida khoina hanboina hayan labuk si masi hadaksi nonglei nungsina su sokiba aduna adagi len na su sokiba aduda masida hanna hodokjabani angang singi su akoi hojik laga leire class 1 degina 5 fakta tamba angang sing khara larik tamba angang sing su school gi material bag adagi pencil kalam boy khata mayam sing su akoi lem na pibagi program akoi paikachari asi su atu matam da akoi yan tholagani Laimarang maning waroi jing khulta hangba relief camp cha changda fam loduna lairiba imung taraga ni thoi ronggi piui singa unaduna oinam ACG MLA ai nalini na wari sana khrei miyam gi oiba mifam amaso bang to khrei miyam gi mifam aduda khunja singna phongdoropagi matung ina Kangpopi district ka taidana lairiba waroi jing khulda central force sing deployment system asi pente khul asi mi masing kyamdana tabu perform de khul asida CRPF amasung Assam Rifles ki personnel sing two tier system da thamli haike mifam aduda MLA irengbam nalini na hai Irang asida khul asigi yum sing mai chakhi banat tabanina khunja sing nam hausa gom masa masa gi mayum da hanjinduna leibagi apam phongdok narakle wafam asimak mamang thakta Manipur State Legislative Assembly mifam da phot khrabani adubu amuka sukhana definition of tomam period gi polling chingsile khunja sing asi mahausa gom khul asida hanjinduna leibagi yanaba matik chapa security arrangement sing lokat piu haina so MLA irengbam nalini na makata na phongdokhe Piyam ki mifam aduda Dragom Doishuba Assam Rifles ki Colonel Radha Krishnan Nambol Police Station ki OC amadi CRPF ki Unit Commander su sarvyakhe Mai sakhiba yum kai mai sakhiba natabanina amuk hujik hongjallaga leiba angdu leitan hujik matam khara ayukta ngak thabo inghang suru raga amuk halaga relief camp sida ahing lepasi natabada permanent oina hongjallaga security gi keno se full oina pibira kanda hongjallaga leiba yanabagi keno sini phibam sini ekhoi gi inme sini chini naw mayam sini pamjari basi masi hanadagi su ang assembly da hairaga lauraga laksei adubu amuksu remind tawjara kanda ai amuksu honorable CM da ningchang jaraga karino sungsoi soida nadi lehanabagi tanja sidi sindaba honadabadi nate adubu tanja khara kitang chanadabagi oibani haiwa phamsi ai thamjari adugo sungsoi soidana amukasu aikoigi government da honorable CM da ningsingjage haiwa phamsi ai thamjari Umang kanse mahusagi fibam phagat hansi haibagi kholau puduna saraba nuksha marakta khongna chatuna MLA singda memorandum pisinaba hodabada yamna puning thogat pibagi mahut karem nabiba asin laibak thibani haina environmental activist Manikanja mutumna phongdokre tha asigi taraga marida arambai tegol ga luching purel korong hanba khumanda lamthaduna tampaki MLA nifuda memorandum pisinaba changsil dakliba campaign asida thegna rekpa thodok singi matang da ngase pawgi mifam ama pangtokre Manipur Press Club ke Kaubru Hall da pangtokhiba pawgi mifam aduda wafam asi phongdokladuna Manikanja mutumna hai kumja English nishum na taraga tare tage malemgi aying asagi khal ngaksi haidura khongjang kaya changcinduna lakpani
अदुबु नोंम नोंमगी उमंग वामंग कोकथोकपना मरम ओइरगा महौसागी खलदा अहोंबा कया अमा लाक्ले असेगुबा महौसागी खल काइथरकलिबा असे कनबा ngamnaba Manipur leiba private amade laingaki school singda tamliba mahairoi singda u thabagi program ama hapchinduna mahairoi singda grace mark pibiyo amadi laingaki thabak changba mi khudingmak u thahanduna u ado hinghannaba ngamba singda forest department na u thabagi certificate pibagi chatnabi thambiyo haiduna campaign ase hawkibane अदुबु लाइबक थिबदे कैंपेन असे सौगत पिबगे महोद महाकु करेम नबीब यावरप असे तुंगाइथे इरांग मतम ओइरबसो महांगना चंगसिलिबा खोंजंग असेसु लान मखल अमने एमएलए खरदी चंगसिलिबा खोंजंग असे चेंगचाक नीबा लाकपा सेल थुंगे मतेंग लौबा लाकपो ओइना उबिबा असे तुंगाइथे खोंजंग असेगे सरुक अमा ओइना हौजक फावबदा एमएलए तरादम मेमोरेंडम पिसिनखे लेमहौरिबा तंपाके एमएलए कुंट्रा असिदसु अथुबा मतमदा पिसिलकने महाकी कैंपेन असिदा मियामना मोरल सपोर्ट तोबियो हाइना महांगना मियामगी पोनिंग चिंसिनखे अगर लाइव कैंपेन से मोदी पैसा लौगे चेंग खुयाम लौगे है लाप नाते लाइव कैंपेन से मैमदमक लाचबने इमा बाबाद अगाजरी इमा बाबा की मरम थूना काल सागर नुसाद अवाब नुसा सार काजे यूद लोई लेना मैम खतब कथोग लाई है 2016-17 कथोग लाई लिंग मथक हिंगजरे कैंपेन से मैम सपोर्ट यौद्रबी कदों माई पामो मखा ताना केंद्र खुद MLA वालों मैम सपोर्ट तौबियो मैम की प्रजा सपोर्ट तौबियो है एस ए एनवायरमेंटल एक्टिविस्ट मैंने Tarakanithoi Shuba Manipur Legislative Assembly ge Taruk Subak Mifamda Mitai Maidai Furuk Sadul Tribe List Yahon Binaba Jiman Tauriba Ase Double Tawinaba Takshilakani Haina Sepsana Manipur President M. Tomina Fondokre Babu Parada Laiba Sepsana Manipur Officer Ngasi Pangto Kiba Pawgi Mifam Amada Wafam Ase Fondok Latuna Magna Hai Kuki gi MLA Singde Party Kenaba Kaya Lairabaso Makoi gi Oiba issue dadi Puna Kholau Nominate Aduga Aikhoigina Congress BJP Haiduna Amana Amok Naduna Laide ngasi fawbada lan asigi warushin amata purakpang ngamdana laidiba asiso aikoi masal ama toina punsin bangam dabadagi ni haibada haiman bathokloi laibaki asok chiraba tanfam asida Congress BJP haina hunaduna laibagi matam natre kuki narco terrorist singna hojik lamdam asida chathariba lan asigi maru oiba pandam de Manipur machet tana thugaiduna kuki len sembane masi oithoknaba victim card sanatuna Assam Rifles ki matenga loinana State Security Force da fawba khud thaduna State Force ki personal dipan hatkre Juri Bamda Hosik Toliba Irang Ase Karim Madamdagi Horakibano Haibise Miyam the Hena Kangaraba Wafam Day Jingtaki Cookie Sing the Nomai Kaptarapa Aduga Makoi Bufhaba Changluba Police Singbuna Assam Rifles na Jingkong the Tatuna Changantre Assam Rifles na Jataraliba Tong Ase Yade Haiba Ama Kangan Pamto A Hosik Toliba Irang Ase Lotion Si Hairabade Manipuragi Assam Rifles Ase Lotoklaga Neutral Oiba Atopa Force Amanam Hood Sin Batangai Fade Masigi Matakta Cookie Militant Singer Hosik Jatanariba So Ase Jatana Daba Change Loidana Housing Relief Camp the Lady Bam Yui Dising Kumanga Asige, Nakai Sangba Warushin Ama, Ubirak Patangai for the Haina Mahana Fundoke. Migi Poti Cookie, MLA Tarasu, India the Labor, Adu noticed the labor cookie pipeline number to the Mogi issue to ever. Pipeline number the decision, however. Why not? I go Lemori remaining MLA sing. Kari the Willings and Manadavanova, Hadaki Lakadribut, Assembly Mifamasida, Motamatoina, scheduled tribe only recommend to be done. Manipur in the 31, the Assembly Pamba Hogdoje, Masajda, a good scheduled tribe on the Bugi, Motamatoina recommend to be over. Moitarado, Yaurito, Adu Yang Seba. I go in a Karigino, Skamna, Kuna, Pivapam Sunatana, Miam the Yadrusum to do share. Pivapam Karamtate, Miam the Pamatok, Miam the Kanmani, Adu Miam the Pami Tabache, a summer full of Tokpa Manipuragi, Shoe of Tokiba, Aduga, Kuchikuchik, a quick relief came the labor, Tawanba, 65,000. Give families in share. Kutakta, a quickie, Chap Saba, Mogi Pekes Piraga, Yum Sabiba, Lam Bibiba, Adugi Poto, Adu Tobina Naba, Adu High Nanaba, Handak Parlamenta, I quickie, BJP Alliance of Chiefs and Highway Adroso, Otoba Dulam, the Coast or so it Putona Honaganeva. A monthly sentiment yams, so creva.
lamdam asigi yaifenaba tawriba chief minister bu hunba amadi chaibigi mahut aikoi khudingmakna lengakta mateng pangtuna tangdu laitaba hanjilakna bo khona minasi haina BJP khangabok mandal gi president ningthaujam ramanandana phongdorukle ngasi khangabok te leiba mandal asigi office pangtopa pawgi mifam amada wafum asi phongdokladuna ramanandana hai irang asina maram oiraga relief camp singda changjafum loriba inmate singi awabada BJP khangabok mandal nasu saruk yaduna lagle SENJAM amadi state lengang irang asil loishina ba akan mong honare adumapo ajoba irang oiba maramna matam lawbani chief minister nongthomba birena lujing balengak amadi SENJAM na irang asi athubada loishilakani haibase chena thazai popi thaba mayai kaba chinjak lalonba amadi umang kokthokpana chingba kaya asi thingnaba chief minister na hodarubani adupo khongthang sing asige mayokja illegal immigrant singna irang hawrakibani Tungi Mirol Singi the Mak Honoriba Chief Minister bro social media da Tati Tawin ang Ngangbi Tawong Ase, Makachana Tobikano, Madugi Mahut Lengak the Angam Mating Pangtun and Lamdam Asida Mahuk Sagi Tangdu Laitaba Fibum Hanjilak Nabukana Minasi Haina, Ramana the Makatan Apil Toke. Manipur da lakadaba generation asina tengalakadaba awaba pongai dakai tingai ba kaya lakadaba madu maakki asana miyengduna ururaba matungsida madu thoraktana ba tungi mirol gidamukti yenglaga mana paikalakpa tabak thana kaya marumda Manipur thugai ba pamba Manipur ase akoigi achauba drugs ki adugumba market ama ohinana bohanarakpa palamdagi illegal immigrants kaya ama sangsilakpa masidasu natana climate ta singnarakpa asini singba kaya ama ina tungda oirakadaba kaya do nerval CM gi adugumba sanra miyeng aduna urubadagi madu mirol si kannanabagi damakta mahangla lokalakpa kuthang kaya da adugumba miyoi sing adugi marakta kokiba adugumba yangi Security Force na ngasi ayuk angan bada Imphal West District ke Sanjen Bam da chathaki search operation amada bomb nongbai maru amade lan gi polam kaya fagat bangamkre haide Police tagi fangba pau amagi matung ina Imphal West District ke Lamsang Police Station na konba Sanjen Bam makha lekaida lona thingkraba lahlok amagi miyoi khara leire haibagi akang naba pau ama fangbadage ngarang amadi ngasi gi lona ba ahing nongyai majong pung ani makhairom tarakpa adwaida Imphal West District ke SP KSI Sibakantagi supervision makhada Imphal West District Police Commando gi team Nipan Special Commando gi team Mari amadi CRPF ke Quick Action Team anigi apunma team amana Sanjen Bam makha lekai da thiba hombagi thabak chathake maduda lekai adudagi khara manung changlaga leiba mi leinadaba sang amagi manakta registration number yaudaba bolero gari amaga pajero gari amaga khamduna lerambadagi chingnaduna yenglubada 5.56 mm ge life round kun 7.62 mm ge life round yang khaidi thoi 0.303 cartridge ke empty case mapan empty barrel magazine ama empty insas LMG magazine ama lahlok KCP ge soldier batch taraga taret 51 mm ki mortar cell ani 2 inch para illumination cell ama pistol ki holster ama Brahma digital device ama Baofeng wireless set ani amadi combat dress kharagani cover tawki haina police gi fangba pau asina makhatare mayai kaba chinjak lalonba amadi sijinnaba lepkadabani haiba kholawan loinana ngarang numidang salungfam da leiba maira paibi singna maira gi khongchet ama setkre salungfam apunba maira paibi na sindura pangtokpa maira khongchet ado salungfam Kangyam Bem mayai lekai laibung mapadagi hauraga mathak lekai kaithel lambi rom da laklaga amuk lamthungpham da amuk halaktuna loishinkhe National Institute of Technology NIT Manipur dagi PhD degree fanglaklaba Pukrambam Susma Opagi Thauram amangase Di Kakas Foundation Sindura Ningthokong da leiba Sri Sri Gopinath Mandira pangtokre Thauram aduda social worker Thingbai James Waran Kumar Di Kakas Foundation ge Chief Managing Director Social Scientist Dr. I.S. Konthokjam amadi social worker K Krishna Kumar na maru oiba michunglen sing oina sarudakhe Dr. Pukrambam Susma Ningthogong Municipal Council Ward number 12 tagi P Devakishore amadi Kanan Balagi machanupine Lairik yang bam leikai high school da class 2 tamliba mahairoi ngasepam lanthoina manung matam chadana lekhidabada school asigi teaching amasong non teaching staff amadi mahairoi singna awa phongdorukle school asigi headmistress P Lata Chanuna khudek piduna thadorokpa awa phongdopagi chorol amana hai leikhidaba ngasepam lanthoi ngasepam Tamendra amasong ngasepam Toli anigi machanupane Mahakna tha asigi taraga tarukta manung matam chadana lekhidabada awabu phongdoli amade imung manungna thengna horiba awabada school asina sarukare leikidrabagi thawai miral na mapugi nakta ingna chingna leiruba oiresanu hainaso cherol asina makatare
अरोइबदा मोरिबा पाउ अमना पिजरे इम्फाल जिरीबाम लमीदा चटपा पेट्रोलियम प्रोडक्ट पुबा गाड़ी सिंह इलीगल टैक्स ओइना चाहिदा लुपा क्रोर कुनिथोई का लाख कुंथागनिथोई थिरी हाइना कंसोर्टियम ऑफ मणिपुर पेट्रोलियम प्रोडक्ट्स ट्रांसपोर्टर फ्रेटर्निटीना प्राइम मिनिस्टर नरेंद्र मोदी दा अइबे चे थादुना खंगनख्रे कोकोमी अमसंग यूएनसी के मिहुत सिंगा चीफ मिनिस्टर नौथमन बिरेन उनदुना तोंगान तोंगान बेहिरम सिंगा वारी सानख्रे चाही अमा हेलकलबा इरांग असे लोइसिनबगी चप चाबर रोड मेर अमा लेंगांगना पाइखटपगी ममी ताद्रिम असे यामना लाइबक्थि बने हाइना हानगी डिप्यूटी चीफ मिनिस्टर के खांगमना फोंदोरकले असम की कसार डिस्ट्रिक्ट सिक्योरिटी फोर्स का खुदथोकना बदा मणिपुर की अमा यावना मारलाल होलुक अमगी लानवी अहम लेखिद्रे डीएम यूनिवर्सिटी की महैरोई सिंगना चालिबा डिमांड असे लेंगाना थबक ओंथोखरबदि नेशन इशू ओइनबा खोंथांग पाइखलगनि हाइना एनएसयूआई की नेशन जनरल सेक्रेटरी मोहम्मद कबीर अहमद ना फुंदुरकली अमदे खुरखुलदा कुकी सिंग कुमथरकलगा मैटे की लौ परी तरे निपान लौ उसिंदुना लेदे मरी लेनबा सिंगना अथुबदा मीडियम चंबियो हाइना खुरखुल ग्राम पंचायत के प्रधान इरेंगबम सांतना फुंदुरकली Kasigi oina di matang asida Times of Manipur na pizza bat numidang paulushin jare meeting tabir basing bo amuka na krum jare.